ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯅꯥꯂꯩꯕꯥꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯇꯣꯟꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯍꯟ ꯃꯆꯤꯟ ꯃꯅꯥꯎ 4 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ 3 ꯁꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯜ ꯂꯣꯏꯅ ꯂꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯇꯣꯜꯍꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯐꯥꯒꯤ ꯑꯣꯏꯕ ꯋꯥꯅ ꯅꯝꯅ ꯉꯥꯡꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯐꯥꯎꯕ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩ꯫ ꯇꯣꯟꯍꯟꯅꯗꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯃꯁꯛ ꯈꯔ ꯇꯣꯞꯄꯤ, ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛꯇꯨ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝꯂꯒ ꯍꯅꯨꯃꯥꯟ ꯃꯥꯜꯂꯤ꯫ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯍꯅꯨꯃꯥꯟ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏ, ꯑꯗꯨꯕꯨ ꯇꯣꯟꯍꯟ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯖꯤꯟꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯟꯍꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯈꯨꯗꯩ ꯁꯦꯠꯇꯨꯅ ꯏꯔꯨ ꯂꯨꯕꯅ ꯂꯨꯕ, ꯏꯔꯣꯏꯕꯅ ꯏꯔꯣꯏꯕ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯄꯨꯈ꯭ꯔꯤ ꯆꯣꯡꯊꯕꯒꯤ ꯆꯕꯨꯡ ꯍꯥꯏꯕ ꯃꯈꯣꯜꯅ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯏ꯫ ꯃꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯇꯣꯟꯍꯟ ꯂꯥꯛꯄ ꯎꯕꯗ, "ꯇꯥ ꯍꯅꯨꯃꯥꯟ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯇꯣꯟꯍꯟꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯆꯤꯡ ꯑꯃꯗ ꯐꯨꯛꯀꯦꯅ ꯆꯠꯂꯨꯕꯅꯤ, ꯐꯅ ꯊꯤꯕꯅꯤ ꯐꯪꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, "ꯇꯥ ꯍꯅꯨꯃꯥꯟ, ꯀꯩꯅꯣ ꯂꯝꯕꯤ ꯑꯣꯟꯅꯔꯦ? ꯁꯣꯝꯗ ꯆꯪꯂꯛꯏꯁꯤ ꯀꯩ ꯂꯩꯔꯒꯦ?" "ꯑꯣ, ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯉꯥ ꯈꯔꯗꯣ ꯅꯣꯏꯅ ꯂꯨꯖꯔꯗꯤ ꯇꯥꯎꯈꯠꯂꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦ." "ꯑꯦ, ꯑꯩꯈꯣꯏꯁꯤꯕꯨ ꯏꯔꯨ ꯁꯨꯡꯂꯨ ꯂꯨꯗꯕꯁꯦ ꯃꯉꯥꯏꯔꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ꯫ ꯅꯣꯏ ꯂꯨꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯀꯣ, ꯅꯣꯏꯅ ꯆꯕꯨꯡ ꯆꯕꯥ ꯅꯩꯕ ꯃꯥꯟꯕꯗꯣ ꯆꯪꯉꯛꯄꯅꯤ꯫ ꯅꯁꯥꯗꯤ ꯂꯨꯖꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯆꯨꯝꯕ ꯉꯥꯡꯉꯛꯄꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯏꯔꯕ, ꯍꯥ? ꯏꯁ, ꯑꯩꯈꯣꯏꯕꯨ ꯏꯔꯨ ꯂꯨꯗꯕ ꯀꯥꯏꯅ ꯍꯅꯨꯕꯁꯤꯗꯤ, ꯁꯤꯌꯥ ꯁꯛꯇꯥꯁꯤꯗꯤ, ꯑꯩꯈꯣꯏꯁꯤꯅꯤꯅꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄ ꯍꯥꯏꯁꯦ꯫ ꯏꯁ, ꯅꯣꯏꯅ ꯅꯃꯤꯠ ꯄꯥꯡꯕꯒ ꯄꯥꯈꯪ ꯁꯥꯔ ꯑꯩꯈꯣꯏꯗ ꯑꯔꯤꯕ ꯇꯥꯍꯜꯂꯤꯅꯤꯅꯦ, ꯍꯥ? ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨ, ꯐꯤꯕꯝꯁꯤꯒ ꯏꯄꯥꯈꯩ ꯄꯩꯌꯥꯗ ꯂꯨꯝꯕꯗ ꯎꯔꯨꯗꯕꯗ꯫ ꯑꯔꯤꯕ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯩ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯣ ꯅꯪꯗꯤ, ꯅꯣꯏꯗꯩ ꯍꯦꯟꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯂꯪꯕꯤꯅꯦ ꯑꯩꯅ ꯂꯧꯗꯣꯏꯁꯦ꯫ ꯏꯁ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯃꯨꯛ ꯑꯩꯅ ꯂꯧꯕꯤꯅꯤ꯫ ꯅꯪꯗꯤ ꯂꯤꯔꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯐꯪꯕꯒ ꯆꯦꯟꯁꯤꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯋꯥꯠꯂꯤ, ꯌꯥꯝ ꯋꯥꯠꯂꯤ, ꯐꯖꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯅꯤ꯫ ꯁꯤꯌꯥ, ꯑꯁꯥꯖꯥꯎ, ꯃꯦꯔꯥꯖꯥꯎꯒꯗꯨꯅꯤꯅꯦ, ꯈꯨꯟ ꯊꯪꯅꯕ ꯑꯃ ꯑꯅꯤꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯅꯠꯇꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯕ ꯅꯪꯗꯤ? ꯑꯣ, ꯅꯪꯗꯤ ꯈꯨꯜ ꯑꯃ ꯑꯅꯤꯁꯤꯗꯒꯤ ꯐꯥꯎꯕ ꯐꯪꯗꯕꯗꯣ? ꯐꯪꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯄꯨꯔꯛꯄ ꯅꯇꯩꯃꯗꯣ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯨ, ꯌꯦꯡꯉꯣꯕ ꯅꯣꯏ꯫ ꯃꯁꯛꯇ ꯅꯠꯇꯦ, ꯄꯨꯔꯥ ꯌꯨꯝ ꯀꯣꯏꯗꯧꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯇꯧꯗꯧꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ, ꯍꯥꯏꯗꯤ ꯄꯨꯔꯥ ꯏꯃꯣꯏꯅꯨꯅꯦ ꯍꯥꯏꯕ ꯑꯩꯅ ꯄꯨꯔꯛꯇꯣꯏꯁꯦꯀꯣ꯫ ꯍꯅꯨꯃꯥꯟ ꯃꯥꯟꯕꯁꯤꯗꯤ ꯏꯁ꯫ ꯌꯥꯔꯦ, ꯑꯉꯥꯡꯅꯦꯅ ꯉꯥꯁꯦꯞ ꯃꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ, ꯌꯥꯝ ꯊꯨꯅꯅꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨ, ꯉꯥ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯒꯦ, ꯌꯨꯝꯗ ꯂꯦꯡꯕꯤꯔꯣ, ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯇꯧꯔꯝ ꯇꯥ ꯍꯅꯨꯃꯥꯟ꯫ ꯂꯣꯏꯁꯤꯜꯂꯨꯀꯣ, ꯑꯩꯅ ꯃꯊꯪ ꯁꯣꯝꯗ ꯂꯥꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤꯕ ꯅꯣꯏ ꯆꯩ ꯄꯥꯏꯔ ꯀꯣꯏꯇꯥꯟ ꯇꯥꯟꯖꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯦ, ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ, ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯄꯨꯔꯥ ꯃꯍꯥꯛꯀꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯅ ꯂꯥꯏꯗꯨꯛ ꯊꯥꯔꯤ꯫ ꯑꯇꯣꯞꯄ ꯑꯉꯥꯡ ꯈꯔ ꯑꯃꯗꯤ ꯃꯕꯣꯛꯀ ꯃꯄꯨꯒꯅ ꯏꯁꯣꯟ ꯁꯣꯟꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯔꯤ꯫ ꯇꯣꯟꯍꯟ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯦ, ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯁꯨ ꯆꯍꯤ ꯀꯌꯥ ꯂꯩꯁꯤꯟꯕ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯊꯕꯛꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯈꯨꯏꯔꯦ꯫ ꯇꯣꯜꯍꯟ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯒ ꯃꯕꯣꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯇꯥꯕ ꯌꯥꯎꯏ꯫ ꯀꯥ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯑꯁꯨꯝ ꯇꯥꯕꯅꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯔꯣꯜ ꯐꯥꯏꯔꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯊꯣꯛꯂꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯆꯥꯎꯕꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯐꯥꯔꯦ꯫ ꯑꯉꯥꯡ ꯑꯃꯗꯤ ꯃꯌꯥ ꯀꯥꯔꯒ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯍꯪꯂꯛꯏ, "ꯕꯨꯕꯣꯛꯆꯧꯕꯤ, ꯂꯥꯏꯔꯦꯝꯕꯤꯗꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯠꯇ꯭ꯔꯗꯤ ꯊꯣꯛꯇꯕ꯭ꯔꯣ?" "ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯀꯨꯝꯂꯛꯄꯁꯦ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯀꯨꯝꯂꯛꯏ꯫ ꯑꯗꯨꯒꯅꯦ, ꯃꯥꯅ ꯍꯦꯛ ꯁꯥꯟꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯗꯣꯏꯕ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯀꯨꯏꯅ ꯁꯥꯟꯅꯔꯔꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩꯗ
ꯊꯦꯡꯅꯕ ꯑꯁꯤꯅ ꯍꯦꯟꯅꯅꯦ ꯃꯍꯩ ꯆꯥꯎꯏ. ꯆꯥꯎꯕꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯐꯥꯕ ꯊꯣꯛꯂꯛꯑꯦ. ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, ꯕꯨꯕꯣꯛ ꯆꯧꯕꯤ, ꯂꯥꯏꯔꯦꯝꯕꯤꯗꯣ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯃꯥꯅ ꯁꯥꯟꯅꯔꯤꯉꯩꯗ ꯇꯥꯏꯕꯪ ꯑꯃ ꯎꯅꯕ ꯌꯥꯗꯦ. ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯅꯦ, ꯃꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯂꯛꯄꯗ ꯄꯨꯔꯛꯄ ꯂꯩ ꯃꯈꯜ 8ꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯃ ꯄꯨꯔꯛꯀꯅꯤꯗꯣ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯍꯧꯒꯗꯕ. ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯌꯥꯔꯔꯣꯏ. ꯂꯥꯏꯔꯝꯂꯦꯟꯗ កាꯕ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯩꯇꯕ ꯃꯤ ꯑꯣꯏꯔꯅꯤ. ꯃꯔꯝ ꯑꯁꯤꯅꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯅꯤ. ꯕꯨꯕꯣꯛ, ꯃꯣꯏꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯗꯤ ꯀꯩꯗꯧꯋꯦ? ꯃꯈꯣꯏꯅ ꯍꯦꯛ ꯀꯨꯝꯂꯛꯄꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯃꯊꯪꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅꯅꯦ ꯐꯖꯕ ꯃꯐꯝꯁꯤꯡ ꯌꯦꯡꯒꯅꯤ. ꯀꯅꯥꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯔꯤꯕ, ꯀꯅꯥꯒꯤꯅ ꯈꯠꯅꯔꯤꯕ ꯍꯥꯏꯅ ꯌꯦꯡꯒꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯇꯥꯟꯁꯤꯟꯍꯧꯕꯒꯤ ꯋꯥꯅꯤꯗ. ꯕꯨꯕꯣꯛ, ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛꯂꯣ? ꯃꯤꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯗꯣ ꯂꯥꯏ ꯅꯤꯡꯊꯧꯁꯤꯡꯅ ꯈꯪꯉꯗꯤꯀꯣ, ꯂꯟ ꯊꯨꯝ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯨꯝꯗꯣ ꯀꯩꯌꯣ ꯄꯨꯂꯞ ꯅꯔꯣꯛꯇ ꯊꯥꯗꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯆꯨꯝꯕ ꯌꯥꯝꯅ ꯆꯠꯄ ꯃꯤꯅꯤꯅ, ꯅꯪꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯅꯕ ꯐꯥꯔꯒ ꯊꯝꯒꯦ ꯍꯥꯏꯅꯤꯅꯦ. ꯍꯥꯏꯖꯔꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯂꯩꯁꯨ ꯂꯩꯇꯕꯗ. ꯑꯗꯨ ꯂꯩꯔꯗꯤ ꯍꯥꯏꯕꯅꯦ. ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕ. ꯑꯗꯨ ꯂꯩꯔꯅꯤ ꯍꯥꯏꯕꯅꯦ. ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ. ꯃꯈꯣꯏꯒꯤ ꯃꯔꯩ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯁ ꯌꯥꯔꯦ, ꯅꯕꯥꯅꯤꯒꯤ ꯃꯔꯩꯗꯣ ꯑꯁ꯭ꯋꯥꯏꯗ ꯌꯦꯠꯅꯔꯨꯔꯣ. ꯇꯥꯅꯤꯡꯗꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯒꯦ. ꯑꯉꯥꯡ ꯑꯗꯨ ꯃꯕꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯕꯨꯕꯣꯛ ꯆꯧꯕꯤ, ꯆꯥꯎꯕꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ. ꯇꯣꯟꯍꯟꯁꯨ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯛꯂꯒ ꯌꯦꯡꯉꯤ. ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯔꯒ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤ. ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ. ꯆꯥꯎꯕꯗꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯖꯥꯎ ꯃꯊꯛꯇ ꯇꯣꯡꯉꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯦ. ꯑꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯂꯥꯛꯇ꯭ꯔꯦ. ꯆꯥꯎꯕꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯂꯥꯛꯑꯦ. ꯆꯥꯎꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯦꯡꯉꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗꯅꯦ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗꯅ. ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯒ, ꯎ ꯃꯊꯛꯇ ꯉꯥꯎꯔꯗꯤ ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯕꯨꯕꯣꯛ? ꯑꯉꯥꯡ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ. ꯃꯁꯥꯗ ꯀꯣꯜꯂꯒ ꯇꯨꯝꯃꯗꯤ ꯇꯥꯔꯛꯑꯣꯏꯌꯦ. ꯃꯔꯩ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯕꯣꯛ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ, ꯋꯥꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣꯅ ꯍꯦꯅꯣꯏꯕꯣ. ꯃꯔꯛ ꯄꯪꯊꯠꯇ ꯊꯠꯂꯤ. ꯃꯈꯥ ꯇꯥꯅ ꯂꯤꯔꯒꯨꯝꯁꯤ ꯍꯥꯏꯕꯔꯣ. ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯨꯡꯗꯨ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ. ꯃꯕꯣꯛ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯨꯗꯤꯅꯦ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯎ. ꯃꯊꯪꯒ ꯂꯥꯡꯉꯛꯑꯕꯗꯤ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕ ꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ. ꯋꯥꯔꯤꯗꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ? ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ, ꯆꯥꯎꯕꯅ ꯂꯥꯏꯔꯦꯝꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯕꯨꯕꯣꯛ. ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯒꯦ. ꯇꯨꯃꯤꯟ ꯂꯩꯅꯧꯀꯣ. ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛꯇꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ. ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯈꯤꯕ ꯃꯥꯅ ꯉꯥꯏꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯊꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯕꯗꯣ ꯎꯊꯛꯇꯒꯤ ꯇꯨꯃꯤꯟꯅ ꯀꯨꯝꯊꯔꯛꯑꯦ. ꯑꯗꯨꯒꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯥꯆꯣꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯦ. ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯨꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯀꯥꯔꯛꯑꯦ. ꯃꯐꯤ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕ ꯇꯨꯡꯗꯅꯦ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯆꯣꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯃꯍꯥꯛꯇꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯦ. ꯃꯔꯛ ꯊꯠꯇꯨꯅ ꯇꯣꯟꯍꯟꯅ ꯐꯠ ꯍꯥꯏꯔꯨꯏ. ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔꯣ? ꯍꯅꯨꯕꯤ ꯑꯗꯨ ꯈꯔ ꯁꯥꯎꯔꯞꯇꯧꯅ, ꯍꯥꯏ, ꯃꯔꯛ ꯊꯠꯂꯛꯀꯅꯨ ꯍꯥꯏꯔꯒ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯗꯤ. ꯑꯉꯥꯡ ꯑꯃꯅ, ꯅꯠꯇꯤꯌꯦ, ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ ꯍꯥꯏ ꯕꯨꯕꯣꯛꯅ. ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯇꯥꯔꯤꯅꯣ? ꯇꯥꯔꯨꯅꯨ ꯌꯥꯗ꯭ꯔꯣ? ꯇꯣꯟꯍꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯕꯣꯛ ꯑꯗꯨ ꯇꯣꯟꯍꯟꯗ ꯐꯠ ꯌꯦꯡꯂꯒ, ꯍꯥꯏ ꯇꯣꯟꯍꯟ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯅꯪ. ꯑꯩꯒꯤ ꯈꯨꯄꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯊꯥꯔꯅꯤ ꯅꯪ ꯉꯁꯤ ꯅꯪ.
ꯇꯣꯟꯍꯟ ꯐꯨꯛ ꯍꯧꯒꯠꯂꯒ "ꯑꯣ ꯑꯩꯗ ꯆꯠꯍꯧꯔꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯕꯣꯛ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯍꯧꯕꯗꯨ ꯇꯣꯟꯍꯟ ꯍꯥꯏꯐꯦꯠ ꯇꯥꯏ꯫ "ꯑꯉꯥꯡꯁꯥ, ꯋꯥꯔꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ?" "ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯒ ꯑꯗꯨꯝ ꯀꯥꯎꯏꯅꯦ" ꯈꯔ ꯈꯠꯄ ꯃꯌꯥ ꯍꯣꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯆꯩꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯇꯣꯟꯍꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯍꯟ ꯐꯥꯜ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ?" "ꯏꯔꯣꯟꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ?" "ꯂꯥꯝꯂꯤ ꯇꯧꯔꯛꯏ." "ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ, ꯏꯃꯥ ꯐꯠ ꯐꯠ ꯊꯣꯡꯂꯛꯈꯤ." "ꯏꯙꯧꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯒꯤ ꯍꯥꯏꯗꯨꯅ ꯀꯃꯥꯏ ꯇꯧꯕꯅꯣ?" "ꯅꯄꯥꯒ ꯈꯟꯅꯔꯦ. ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ." "ꯁꯦꯜꯗꯤ ꯂꯩꯔꯕꯣ?" "ꯑꯔꯩꯕ ꯈꯔꯅ ꯁꯤꯟꯕ ꯇꯥꯔꯦꯗꯅ. ꯌꯥꯝ ꯆꯥꯎꯅꯒ ꯇꯧꯕ ꯉꯝꯃꯣꯏꯗ. ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯗ ꯇꯧꯔꯒ ꯂꯣꯏꯔꯦ." "ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯆꯥꯕꯗ ꯃꯤꯅ ꯄꯤꯛ ꯊꯜꯂꯅꯤ." "ꯀꯥꯔꯟꯗꯣ ꯉꯥꯡꯗꯣꯏ ꯁꯔꯨꯛꯅꯦ, ꯁꯦ ꯐꯗꯤꯒꯣꯝꯁꯤ ꯏꯔꯣꯝꯕ ꯊꯥꯛꯀꯦ, ꯍꯥꯏꯐꯦꯠ ꯇꯝꯍꯜꯂꯛꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯗꯤꯒꯣꯝ ꯃꯄꯨꯜ ꯑꯃ ꯇꯣꯟꯍꯟꯗꯪꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯇꯣꯟꯍꯟ ꯐꯗꯤꯒꯣꯝꯗꯨ ꯃꯟꯕ ꯍꯧꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ "ꯑꯩꯈꯣꯏ ꯏꯆꯟꯈꯣꯏꯗꯤ?" "ꯀꯔꯤꯒꯤꯅꯣ?" "ꯏꯇꯩꯃꯗꯤ?" "ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏ ꯍꯪꯂꯤꯕꯣ? ꯅꯇꯩꯃꯗꯣ ꯑꯉꯥꯡ ꯇꯨꯝꯗꯣꯔꯦ ꯁꯨꯝꯃꯨꯅꯦꯅ ꯆꯪꯈꯤꯕꯅꯤ." ꯐꯗꯤꯒꯣꯝ ꯑꯗꯨ ꯃꯟꯕ ꯂꯣꯏꯁꯤꯜꯂꯒ ꯇꯣꯟꯍꯟ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯁꯥ ꯆꯥꯝꯊꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯕꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯕ माले। ꯃꯐꯝꯗꯨ ꯐꯅ ꯐꯖꯩ, ꯂꯩ ꯀꯌꯥ ꯅꯤꯡꯊꯤꯅ ꯊꯥꯏ, ꯅꯨꯡꯁꯤꯕ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯅꯝꯃꯤ꯫ ꯂꯥꯞꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯁꯨ ꯑꯋꯥꯡꯕꯗꯒꯤ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯊꯔꯛꯏ꯫ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯍꯟꯕ ꯗ꯭ꯔꯤꯁꯅꯤ꯫ ꯇꯣꯟꯍꯟ ꯑꯀꯣꯏꯕ ꯑꯗꯨ ꯂꯩꯅ ꯂꯩꯅ ꯌꯦꯡꯉꯤ꯫ ꯃꯔꯤ ꯆꯠꯄ ꯂꯩ ꯄꯔꯦꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯗ ꯇꯣꯟꯍꯟ ꯃꯃꯥꯏꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯔꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯑꯃꯨꯛ ꯇꯧꯏ꯫ ꯇꯣꯟꯍꯟ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯇꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯊꯔꯛꯄꯒꯤ ꯃꯈꯣꯜꯂꯣ ꯀꯩꯌꯣ ꯁꯦꯡꯅ ꯇꯥꯗꯕ ꯃꯔꯝꯅ ꯇꯣꯟꯍꯟ ꯋꯥꯈꯟꯅꯔ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯇꯣꯟꯍꯟ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯣꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯦ꯫ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯕꯤ, ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯍꯦꯟꯅ ꯄꯥꯟꯕꯤ, ꯁꯅꯥ ꯂꯤꯀꯣꯟ ꯐꯤꯖꯦꯠ, ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯁꯦꯠ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯕꯒꯤ ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈꯤꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯟꯍꯟꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯇꯣꯟꯍꯟꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯍꯣꯡꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯟꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯍꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯟꯍꯟꯕꯨ ꯃꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅꯁꯨ ꯅꯣꯛꯂꯤ ꯇꯞꯅ, ꯃꯥꯏꯀꯩ ꯍꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯇꯣꯟꯍꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯥꯅ ꯏꯅꯩ ꯍꯥꯏꯗꯨ ꯃꯉꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯥꯟꯅꯕ ꯁꯨꯛꯐꯪ ꯐꯪꯗꯦ꯫ ꯐꯅ ꯀꯨꯏꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯃꯈꯨꯠꯅ ꯃꯈ꯭ꯔꯨꯗ ꯍꯥꯏꯔꯞ ꯁꯧꯔꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯣꯟꯍꯟ ꯑꯃꯨꯛ ꯃꯀꯣꯛ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯀꯣꯟ ꯑꯣꯏꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯩꯀꯣꯟ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯤꯠꯌꯦꯡꯅ ꯎꯕ ꯐꯪꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯏꯍꯥꯡ ꯍꯥꯡꯏ, ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯇꯣꯟꯍꯟ ꯏꯉꯥꯎ ꯉꯥꯎꯔꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯃꯥꯒꯤ ꯃꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕ ꯍꯧꯔꯛꯏ꯫ "ꯇꯣꯟꯍꯟ, ꯇꯣꯟꯍꯟ" ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯏ꯫ ꯇꯣꯟꯍꯟ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯏꯕꯪ ꯐꯥꯎꯅ ꯇꯣꯟꯍꯟꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯇꯣꯟꯍꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ "ꯇꯣꯟꯍꯟ, ꯇꯣꯟꯍꯟ, ꯍꯩ ꯇꯣꯟꯍꯟ!" ꯇꯣꯟꯍꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯃꯪ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝꯗꯣ꯫ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯣ ꯇꯣꯟꯍꯟꯒꯤ ꯃꯇꯧ ꯑꯗꯨꯗ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯇꯣꯟꯍꯟ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯄꯨꯂꯞ ꯑꯃꯨꯛꯇ ꯅꯥꯟꯊꯩ꯫ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯀꯌꯥꯝ ꯀꯟꯅ ꯇꯨꯝꯃꯨꯔꯒꯦ? ꯍꯧꯗꯣꯛꯄ ꯐꯥꯎꯕ ꯇꯥꯗꯈꯩ ꯇꯨꯝꯃꯤꯗꯨꯕꯣ?" "ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ, ꯊꯕꯛ ꯀꯟꯅ ꯁꯨꯕꯒ ꯋꯥꯕꯒꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕꯅꯤ꯫ ꯍꯧꯒꯠꯂꯣ, ꯆꯥ ꯍꯥꯟꯅ ꯑꯝꯇ ꯆꯥꯔꯨꯈꯤꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯃꯨꯛ ꯄꯦꯟꯅ ꯇꯨꯝꯃꯨ." "ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ ꯆꯠꯂꯝꯃꯨ." "ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯍꯟ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯩ ꯃꯪ ꯈꯨꯃꯪꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ꯫ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯣꯝꯗ ꯃꯥꯒꯤꯁꯨ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯆꯠꯅꯈ꯭ꯔꯦ꯫ ꯇꯣꯟꯍꯟꯁꯨ ꯆꯠꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯌꯦꯡ ꯂꯥꯏ ꯐꯤꯖꯣꯜ ꯍꯣꯡꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯇꯣꯟꯍꯟ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ
ꯊꯣꯡꯒꯥꯜ ꯑꯗꯨ ꯅꯥꯄꯤ ꯐꯥꯟꯗꯣꯛꯏ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯂꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯋꯥꯏ ꯇꯩꯅꯕ ꯂꯩꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯣꯟꯍꯟꯅ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤ ꯐꯖꯕꯤꯁꯨ ꯌꯥꯎꯏ ꯇꯣꯟꯍꯟꯅ ꯐꯖꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯐꯖꯕꯤꯅꯗꯤ ꯇꯣꯟꯍꯟ ꯑꯁꯤ ꯍꯩꯅꯗꯦ ꯎꯁꯤꯠꯁꯨ ꯎꯁꯤꯠꯇꯦ ꯇꯣꯟꯍꯟꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯪꯕꯅ ꯍꯦꯟꯅ ꯎꯁꯤꯠꯇꯦ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ ꯃꯁꯤ ꯇꯣꯟꯍꯟꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯖꯕꯤꯕꯨ ꯑꯗꯨꯝ ꯌꯦꯡꯖꯩ ꯐꯖꯕꯤꯗꯤ ꯇꯣꯟꯍꯟ ꯃꯍꯥꯛꯀꯤ ꯌꯨꯝꯒ ꯑꯣꯏꯔꯦ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯄꯨꯔꯛꯄꯅꯤ ꯇꯣꯟꯍꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯁꯨ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯐꯖꯕꯤ ꯍꯣꯏꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯥꯔꯛꯄꯅꯤ ꯃꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯁꯦꯡꯂꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯨꯡ ꯍꯟꯗꯨꯅ ꯋꯥꯏꯁꯤꯜꯂꯛꯄꯗ ꯒꯣꯡ ꯂꯥꯎꯅ ꯍꯦꯛ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯐꯖꯕꯤꯅ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯨꯅ ꯐꯅꯦꯛ ꯑꯗꯨꯗ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯦ ꯐꯖꯕꯤ ꯄꯤꯡ ꯂꯥꯎꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ ꯅꯃꯤꯠꯇ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯋꯥꯏ ꯁꯤꯠꯄꯕꯨ ꯇꯨꯡꯍꯜꯂꯒ ꯁꯤꯠꯅꯕ꯭ꯔꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯐꯖꯕꯤꯗ ꯌꯦꯡꯗꯨꯅ ꯁꯣꯏꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯃꯤꯅ ꯋꯥꯏ ꯁꯤꯠꯂꯦ ꯍꯥꯏꯔꯗꯤ ꯅꯣꯏꯗꯤ ꯌꯦꯡꯉ ꯆꯠꯄ ꯀꯩꯗꯧꯒꯦ ꯄꯥꯈꯪ ꯈꯔ ꯂꯩꯕꯁꯤꯗ ꯅꯌꯥ ꯍꯤꯒꯠꯂꯒ ꯆꯠꯂꯨꯗꯅ ꯑꯉꯥꯡ ꯅꯆꯤꯟ ꯈꯨꯕꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛꯀ ꯊꯥꯔꯛꯀꯅꯤ ꯅꯪ ꯈꯨꯄꯥꯛꯅ ꯊꯥꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯅꯪꯉꯣꯟꯗꯁꯨ ꯑꯝꯇ ꯊꯥꯒꯦꯅꯦ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯣꯟꯍꯟꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯇꯣꯟꯍꯟ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕꯤꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯇꯣꯟꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨ ꯑꯁꯤꯒꯤ ꯀꯂꯤꯃꯥꯏ ꯃꯥꯟꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡ ꯊꯥꯔꯛꯏꯕ ꯑꯩꯅ ꯈꯨꯄꯥꯡꯅ ꯊꯥꯕ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯅ ꯁꯣꯏꯕꯗꯨꯗꯤ ꯍꯥꯏꯗꯦꯅꯦ ꯑꯩꯅ ꯀꯩ ꯁꯣꯏꯕ ꯅꯣꯏꯅ ꯅꯌꯥ ꯍꯤꯒꯠꯂꯒ ꯆꯠꯆꯕꯗ ꯎꯖꯗꯕ ꯅꯠꯇ꯭ꯔꯣ ꯐꯖꯕꯤ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯇꯣꯟꯍꯟꯅ ꯑꯉꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯨꯄꯥꯛꯅ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯌꯥꯔꯦ ꯑꯉꯥꯡꯁꯤꯅ ꯁꯣꯏꯕꯅꯤ ꯑꯉꯥꯡꯗ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯅꯗꯦ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯗꯨꯅ ꯅꯪ ꯂꯣꯏ ꯈꯪꯉꯤꯅꯦ ꯍꯥ ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯁ꯭ꯋꯥꯏꯗ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯅꯁꯛꯇꯨꯒ ꯑꯉꯥꯡꯁꯤꯅ ꯁꯣꯏꯕꯅꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯪꯕꯤꯔꯣ ꯁꯣꯏꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯕ ꯍꯥ ꯁꯣꯏꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯕ ꯑꯩꯒꯤ ꯐꯅꯦꯛ ꯆꯣꯠꯂꯤꯁꯤ ꯐꯥꯒꯤꯔꯣ ꯑꯩ ꯇꯩꯃꯗ ꯐꯅꯦꯛ ꯄꯤꯅꯕ ꯍꯥꯏꯒꯦ ꯏꯁ ꯑꯩꯕꯨ ꯃꯤꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤꯕꯤꯔꯣ ꯑꯩꯉꯣꯟꯗ ꯆꯣꯠꯂꯤꯁꯤ ꯅꯪ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥ ꯇꯣꯜꯍꯟ ꯋꯥ ꯉꯥꯡꯗꯦ ꯐꯖꯕꯤ ꯑꯁꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯏꯁꯤꯡ ꯈꯔ ꯌꯧꯔꯤꯕ ꯕꯥꯇꯤꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯇꯣꯟꯍꯟꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯔ ꯆꯣꯠꯂꯤ ꯐꯖꯕꯤ ꯕꯥꯇꯤꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯈꯪꯕ꯭ꯔꯅ ꯃꯁꯛ ꯑꯁꯤꯒ ꯍꯟꯅꯨꯃꯥꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯐꯖꯕꯤ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ ꯍꯥꯏꯕ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯏꯕ ꯃꯃꯥꯟꯅꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯌꯥꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩ ꯍꯩꯅꯗꯦꯕ ꯁꯤꯒꯨꯝꯕ ꯃꯤ ꯃꯆꯥ ꯃꯁꯨꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ರೆ ꯇꯣꯟꯍꯟ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯒ ꯃꯇꯩꯃꯒ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯒ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯤ ꯍꯥꯏꯔꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯁꯨ ꯀꯣꯟꯅ ꯇꯞꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯇꯣꯟꯍꯟ ꯃꯊ꯭ꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯄꯪꯇꯧ ꯇꯧꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯀꯤꯡ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯐꯖꯕꯤ ꯑꯗꯨ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯐꯩꯔꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯂꯝꯄꯥꯛꯇ ꯎꯅꯍꯧꯏ ꯇꯣꯟꯍꯟ ꯎꯁꯤꯟꯅꯗꯦ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯍꯥꯛ ꯇꯥꯏ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤꯁꯨ ꯏꯔꯥꯡ ꯂꯥꯡꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯟꯍꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯏꯈꯣꯜꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯉꯁꯥꯏ ꯐꯖꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯝ ꯅꯤꯜꯂꯒ ꯂꯩꯔꯦ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤ ꯑꯗꯨꯅ ꯊꯥꯁꯨ ꯌꯥꯝꯅ ꯐꯩ ꯇꯣꯟꯍꯟ ꯊꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯔꯣꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯤ ꯐꯖꯕꯤꯒꯤꯅꯤ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯒꯤ ꯍꯧꯅꯕ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯥꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯝꯃꯤ ꯇꯣꯟꯍꯟ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯇꯥꯔꯛꯏ ꯇꯣꯟꯍꯟ ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯏ ꯃꯁꯥꯗꯨ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯃꯨꯛꯁꯨ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯇꯣꯟꯍꯟ ꯑꯗꯨ ꯎꯔꯦ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯊꯔꯣ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯃꯌꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯎ ꯃꯔꯨꯝ ꯀꯌా ꯑꯃ ꯂꯩꯕꯅ ꯎꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ
Nupi adugi masak adu ubada tonhan angakpana thali masa matanta sonjai asiri aina ngarang mangda ubaduga yam thikna manai mana adumna leiringai nupi adu ka khalakle tonhan mamaido onthoklaga lei masado angakpa mayam marakta karino akiba amasu yauri ngaihak leiraga nupi adu ipa pakhana akoibadu koyeng yenglei tonhan su nupi aduda michina haifa yenglapa matamda nupi aduna ipa pakhana karigumba ama thiba adu ure tonhan su phana kuina yengi nupi aduna koilei leiraga yenglakpada u makhada kanagumba ama leiba manba aduda munna yenglei tonhan mihun adu kana chonglei nupi adu tonhan lomda tamna tamna changsin bahau tonhan su upai le rei khanduna tholei nupi adudi tonhan ubada ipa pakhatkre tonhan da yenglaga tamba nupa nangi apamba karino aigi na chom adubu nangna lobra nangi apamba pige aigi na chom ado pirao ai thengli haire ibu wa phammadru tonhan ingangakni yengi aduga kanagi na chom no hairise nangbu kanano miru lairo chambiduna aigi na chom ado amukta pibiyo ai adom na pamba khuding pizage kaidagi na chom no ipa sorarena masa ingonda chekshina sinabibani madu yaudravadi aigi phamda hanba ngamlaroi tonhan kiba ma yausilei koino ne ibi manamu kanano ne kaidogu lakono aidi taibang mi oiba natte taibang imong khuding karamna pali yengba ipa sorarena thabirakpani tonhan kiba ma yaure amuksu mathanda khali abokna liba wari de yoba lairi bidu oirjar is sidi chalhobuna pharani kibam yausile aiga se mache mache selaga chakhidana mu asi hairaga chatpa hawi napi aduna mo tamba nangna egina som adu laudrabasu aigi mateng amatang di panglamo aigi na som adu yaudravadi aigi lepham leite madu phangjiba phawbadang aigi lepham ama sinbiyo tonhan adu sor sang na khondoi aduga napi adugi manakta changsili napi adusu magi wari pumbali tonhan nungai tre amuksu laini kaina haiba aduda akiba ama phawi phare nangina som adu phangjiba phawba aigi umda leiro adubu karamnano aigi marupni hairagi hayengi lai phijol hongba yawba lakpani haina khumlagi amuk mathanda khali laide mangba yai haidane sina karamba makhangi lai ojan makhoi ani yum lomda lakminare adubu yum adudi thonglonduna leirami matamsi yamna thengle mana tholakpa adusu kana amata khanghauba nate tumlamlani haina khanduna thonglon khiba soidina oiramgani tonhan matha sana as nangsu laini haidane matamse kitang ngkhanba yaroidro madam bukaramna semdokpa ngamdoribano aigidi nasomsu leite tonhan nunganba phawba ngai sira hausi haudoklasira haina khali hausi ahingda haudoklurabadi bera ama karani haiduna nunganba phawba ani do ngairami nongan phungan tarukpa adawaida mama haugulatuna thong hanglakle masa nupaga nupi amaga leiramba ubada magi wakhaladu ayore haraugadra kapgadra tawpham khangdre tonhan su mama ubada man hana wa phat ngangsili ima mahakse imanabagi machani imanabado thabak suba chatkiba aikhoida matam khra lehalamu haiba aina ngarang ma lawbu chapa halakpada nongandore aduna noi hodokdraba masagi wado ashoiba amadi yauri haiba khangi aduba mana khanba adumakti oiramdre mamana wa ngangdringe da tonhan mana phat amu haijeli ima angangse lamlakta lakpagi warabani imungda amta hana pusilo ai kona warido phasana liragi changomta mama adu tapna hairi ibe magi mingdi kari kawe tonhan lairembi adu da phat yengi aduga khangai khangjinda abe mako bane amta hana ngangsi pusilo lamsakna lakpagi wabana loramani mama adu suwa amata ngangdana ichingchingnana lairembi adu pusinkre halap yenglami mama sangkhraba matungda tonhan sormapi asangba mohondoi ai hu makhata bana kamai toba as thopam nakjarani da magina sondubu aina lawdradi kana lawduba usina asapor oinaga khandana chen khrzalo asi hairaga pukriromda amuk yengi as yamna thunamda thiraga chan kiradi bera soidena karani masu imungda sangkre ngahak leraga imungi mi singsu loina hagotnari masak khangdaba mi ama leiramba aduda ngahak leita kanano haiduna hangi mamana khumi tonhangi mamana bagi masannapi ne aikhoigi thoramsi yawba lakpani asi hairaga sanjili aduba masadi asoiba ama yawbugum wakhaldu ising chingnei mayamse loina khangi aduba thoram thopa maramna magi mathau loina tawnei amasu thabaki koichen chelingaida tonhanga wari saba phangdre lairembi adusu chatnabigi matung inna
ꯇꯣꯟꯍꯟꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯦꯠꯈꯤꯕ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯈ꯭ꯔꯦ꯫ ꯃꯤ ꯄꯨꯝꯕ ꯃꯥ ꯎꯕꯗ ꯃꯌꯥ ꯀꯥꯟꯅꯔꯦ꯫ ꯇꯣꯟꯍꯟ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛ ꯉꯥꯎꯏ꯫ ꯀꯔꯤꯒꯤꯗꯤ ꯐꯖꯔꯣꯏ, ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨ ꯐꯖꯩ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯩ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯅ ꯃꯃꯥꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤ꯫ ꯇꯣꯟꯍꯟ ꯈꯛꯇꯅꯤ ꯈꯔ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯆꯦꯜꯂꯤꯕ ꯑꯁꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯔꯥꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯤꯟꯅꯩ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ, ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯈꯤꯕ ꯑꯗꯨꯋꯥꯏꯗꯗꯤ ꯃꯤ ꯂꯥꯡꯕ ꯈꯔ ꯍꯟꯊꯔꯦ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯇꯣꯟꯍꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯏ꯫ ꯊꯤꯕ ꯑꯗꯨ ꯍꯧꯔꯛꯄꯗ ꯃꯉꯥꯏꯔꯤ ꯃꯃꯥꯅ ꯇꯣꯟꯍꯟꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯟꯍꯟ! ꯇꯣꯟꯍꯟ! ꯀꯩꯅꯣ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯣ? ꯇꯣꯟꯍꯟ ꯑꯁ ꯍꯥꯏꯔꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯅ ꯂꯥꯎ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯜꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯃꯥꯒꯤ ナꯛꯇ ꯂꯥꯛꯂꯦ꯫ ꯃꯃꯥꯁꯨ ꯇꯣꯟꯍꯟꯒꯤ ナꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ, ꯍꯥꯏ, ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯁꯦꯡꯅ ꯈꯨꯝ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯃꯥ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯨꯔꯣ? ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯤ ꯍꯥꯏꯕ꯫ ꯏꯃꯥꯟꯅꯕꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯂꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯗꯨ ꯃꯆꯥ ꯇꯥꯅꯕ꯫ ꯍꯥꯏ, ꯉꯥꯏꯈꯣ, ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤ꯫ ꯇꯣꯟꯍꯟ ꯇꯥꯁꯤꯟꯅꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯇꯣꯟꯍꯟꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯇꯣꯟꯍꯟ ꯑꯗꯨ ꯃꯔꯥ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯀꯣꯏꯆꯦꯜ ꯍꯦꯛ ꯆꯦꯜꯂꯤ꯫ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯃꯥ ꯀꯣꯟꯅ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯁꯨꯡꯆꯥ ꯆꯥꯗꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯣꯟꯍꯟ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯣꯟꯍꯟꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ꯫ ꯃꯥꯗꯤ ꯇꯣꯟꯍꯟꯒꯤ ꯃꯆꯟꯅꯨꯄꯤꯒ ꯂꯩꯕꯅꯤ꯫ ꯇꯣꯟꯍꯟ ꯉꯥꯏꯍꯥꯛ ꯂꯩꯇꯦ, ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯅꯥꯆꯣꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯤꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯣꯟꯍꯟ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ, ꯃꯆꯟꯅꯨꯄꯤꯁꯨ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩ꯫ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯟꯍꯟꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯇꯣꯟꯍꯟꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏꯅꯤ, ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯈꯪꯏ, ꯃꯍꯥꯛꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯇꯣꯟꯍꯟ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯣꯠꯇꯣ ꯃꯨꯟꯅ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯅ ꯂꯥꯛꯄꯗ ꯄꯨꯗꯤ ꯄꯨꯔꯛꯏꯀꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯪꯉꯛꯅꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯂꯥꯛꯀꯗꯣꯏꯕ? ꯑꯩꯅ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯄꯣꯠꯇꯣ ꯄꯤꯅꯕ ꯇꯧꯒꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯤ ꯑꯇꯩꯗ ꯊꯣꯛꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯁꯦ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏ ꯃꯌꯥꯝ ꯂꯩꯁꯦ ꯑꯉꯥꯎꯕ ꯁꯦꯝꯕꯤꯗꯣꯏꯅꯤ꯫ ꯅꯪ ꯑꯩ ꯑꯣꯏꯕꯩꯁꯨ ꯍꯤꯡꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯝꯕꯤꯈ꯭ꯔꯅꯤ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ? ꯂꯥꯏꯅꯦ ꯍꯥꯏꯔꯗꯤ ꯐꯨꯝꯅꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯁꯨꯝ ꯍꯨꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯨꯟꯈꯤ꯫ ꯄꯥꯏꯕꯗ ꯈꯔ ꯆꯣꯠꯂꯤ, ꯂꯩꯈꯣꯝꯅ ꯄꯣꯠ ꯑꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯍꯥꯏꯐꯦꯠ ꯐꯥꯎꯏ꯫ ꯄꯔꯞ ꯆꯪꯁꯤꯟꯈꯤ, ꯑꯗꯨꯒ ꯄꯣꯠ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯇꯣꯟꯍꯟꯁꯤ ꯉꯛꯅ ꯌꯦꯡꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯣꯠ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ ꯌꯦꯡꯏ꯫ ꯈꯪꯂꯦ, ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯨꯅꯤ꯫ ꯇꯞꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯗ ꯊꯤꯖꯤꯜꯂꯤ꯫ ꯑꯉꯛꯄꯅꯤ, ꯍꯧꯖꯤꯛꯇ ꯎꯐꯨꯟ ꯀꯩꯑꯣ ꯂꯩꯔꯝꯕ ꯅꯥꯆꯣꯝꯗꯨ ꯇꯁꯦꯡꯕ ꯅꯥꯆꯣꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯇꯣꯟꯍꯟ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯑꯦ, ꯐꯪꯉꯦ! ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯣꯟꯍꯟꯗ ꯌꯦꯡꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯠ ꯑꯗꯨꯁꯨ ꯐꯪꯂꯕꯅꯤꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤ꯫ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯟꯒꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯇꯣꯟꯍꯟ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ! ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯊꯤꯜꯂꯨꯕ ꯌꯥꯔꯤ꯫ ꯍꯩꯃꯥ, ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯆꯠꯂꯣꯗꯅ꯫ ꯅꯃꯥꯟꯅꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯒꯦꯌꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯣꯏꯗ ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯩ ꯑꯍꯤꯡꯁꯤꯃꯗꯤ ꯌꯨꯝꯗ ꯂꯥꯛꯑꯔꯣꯏ꯫ ꯏꯃꯥꯟꯅꯕꯗꯨ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤ, ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯄꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯆꯠꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯇꯞꯅ ꯇꯧꯅꯪꯅꯤꯅꯦ꯫ ꯊꯦꯡꯉꯅꯤ ꯏꯃꯥ, ꯑꯗꯨꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯃꯅꯝ ꯅꯝꯈꯤꯒꯦ ꯍꯥꯏꯅ ꯅꯝꯃꯤ꯫ ꯇꯣꯟꯍꯟꯗꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯣꯟꯍꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯇꯣꯟꯍꯟꯅ ꯄꯨꯗꯨꯅ ꯃꯤ ꯈꯔ ꯂꯩꯇꯕ ꯃꯐꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯃꯤꯟꯅꯩ, ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯑꯅꯤꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯦ꯫
ꯃꯤ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯇꯣꯟꯍꯟꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯅꯤꯃꯛ ꯂꯩꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯆꯤꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯍꯟꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯇꯣꯟꯍꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯦ ꯇꯣꯟꯍꯟ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛ ꯐꯖꯕꯤꯒꯤ ꯋꯥꯈꯜꯒ ꯆꯪꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯟꯍꯟ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ ꯃꯊꯟꯇ ꯑꯃꯨꯛ ꯆꯩꯖꯩ ꯀꯔꯤꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯂꯩꯈꯤꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯗꯨꯅ ꯇꯣꯟꯍꯟ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯇꯣꯟꯍꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯦ ꯇꯣꯟꯍꯟꯒꯤ ꯌꯨꯝ ꯑꯃꯁꯨ ꯑꯋꯥꯡ ꯊꯪꯕꯂꯣꯝꯗ ꯁꯥꯔꯦ ꯇꯣꯟꯍꯟꯗꯤ ꯁꯨꯡꯅꯣꯛ ꯍꯦꯛ ꯅꯣꯛꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯊꯥꯁꯨ ꯌꯥꯝꯅ ꯐꯩ ꯃꯌꯥꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯏꯆꯤꯛ ꯆꯤꯛꯏ ꯇꯣꯟꯍꯟ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯅ ꯉꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤ ꯊꯣꯏꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯟꯍꯟ ꯎꯕꯗ ꯊꯣꯏꯕꯤꯅ ꯑꯩ ꯀꯩꯅꯣꯝꯃꯇ ꯎꯠꯆꯒꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯇꯣꯟꯍꯟ ꯏꯉꯛꯉꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ ꯊꯔꯣ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯏ ꯇꯣꯟꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯗꯤ ꯃꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯇꯣꯟꯍꯟ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟꯗ ꯂꯧꯈ꯭ꯔꯦ ꯇꯣꯟꯍꯟꯗꯤ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯔꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯊꯣꯏꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯟꯍꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯗꯥꯎ ꯌꯥꯕ ꯃꯃꯥꯏ ꯆꯨꯝꯕ ꯑꯗꯨꯝ ꯍꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯟꯍꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯣꯏꯕꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯏꯃꯣꯏꯅꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯇꯣꯟꯍꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ